Akisbani Imphal Nolini Devi na pau pajari ahanbada maru iba pau Raijagi Transport Vibhagna Driving License Gari Registration amasung atei tungan ba makhali service kunthamathoi ngasidagi hona digital gi khuthangda miyamda phanganba huragani Imphal East District Administration na lambi gi nageta ain kaina sajilibesing takthokpa hokre Lok Sabha ki mifam nungthil pung ani phawba yithokre Rajya Sabha ki mifam na numit dungba pung 12 phawba yithokhi Amishung Rashtrapati Draupadi Murmu na ngasi Indian Institute of Technology Indian School of Mines Dhanbad ki nipumanga suba convocation thoramda saruk yagani Raijagi Transport Vibhagna Driving License Gari Registration amasung atei tungan ba makhalgi service kunthamathoi ngasidagi hona digital gi khuthangda miyamda phanganba huragani Manipur Transport Department ki Deputy Director na thokpa cherol amana hai Kendra ki Ministry of Road Transport and Highways na digital gi khuthangda miyamda servicing asi matam ka chunana phanghanaba khongthang asi paikhalakpani E-driving license e-registration ki certificate ki khudongchaba se miyamna district transport office natraga transport vibhag da satuna masa na internet ki khuthangda lawba yaragani tungan ba service kunthamathoi asigi manungda gari leiba yonbagi se sang duplicate lawthokpa gari ki driving license renew tawbagi khudongchaba sing yauri Imphal East District Administration na sahi asigi June kulhumdoida jila asigi maru oiba lambi singi nakyeta ain kaina sajiliba sing masa na lawthoknaba khangan khraba matung ngasidagi takthokpagi thabak hokre ngasi porompat crossing dagi mutum leirak phawba takthokpagi thabak sathaki hayeng makha tana mutum leirak dagi yongdan leirak phawba takthokpagi thabak sathagani haidi Manipur Sarkar ki Sub Divisional Officer porompat na thokpa cherol amana hai Thasiki kunipan phawba tungan pa mafam 18 da takthokpagi thabak sathagani Amarumda sarkarna lam khopchin basing takthokpagi thabak satharakliba asigi saruk amma oina thasiki tarukta District Administration Imphal West Mahut Imphal Municipal Corporation Chief Town Planner amasung mari leinaba vibhag singka loinana Thangal Bazar amasung Pauna Bazar Imphal ki mafam sing lam kaya yamna khopchilabagi haibagi survey amma pangthokani Deputy Commissioner Imphal West Mayang Nambam Das Kumar Singh na thokpa cherol amana lamgi mapu sing dukan mapu sing amadi miyamna sarkar na paikhalakli bathorang asida mateng pangbina pa appeal tawri Atopa cherol amada Deputy Commissioner na hai Kaisampa Junction dagi Ningthemsa Karung phawba Ningthemsa Karung dagi Mayang Imphal Bengun phawba Naurem Thong dagi Tera Bazar phawba Sana Kaithel ki paring Officer Club Circle dagi Sinam Lekai phawba Rims Road amsung Rims Canteen Road ki lambi paring asida survey ama hayeng ayu pung 8 ta pangthokani Zerol atuna hai lambi paring asida lam kaya yamna khopjilabagi amadi nungleingoi amot akai sing paisinduna thamba mafam sing sathok sasinda apanba piba sing yengsin-gani Senapati Zilla da Laikop ki case kaya thengnarakpadagi Zilla asigi District Administration na masiga mari leinaba miyoi singa DRDA ki conference hall da mifam ama pangthokre District Information Officer Senapati na thokpa cherol aman hai hauji phawba miyoi 13 Laikop na nawa thengnare Miyoi yangkai mari test tawbada miyoi 13 adu Laikop ki positive oiba thengnakhibani miyoi 19 ki result ngairi positive oidaba miyoi 19 ki manungda 10 Laikop ki single dose amukta khaptri laichet asiki yenglaga Senapati Zilla da Haksel Vibhagna tha mapandagi sahi manga phawbada leiriba angangsingda vitamin A tablet pijanaba amadi paktakna na hidak khapagi thabak satharakani Jiribang ki Borobekra da nupi ahum amasung angang ahum hatkibagi thaudokta mapung oina senaba miyoi ama National Investigation Agency NIA amasung Assam Police ki apunba kangbu amana phare Rajya Police ki control room na thadorokpa cherol amana hai nupi ahum amasung angang ahum adu mamang sahi gi November 13 da Borobekra taki militant singna pharba matung tamthina hatkibani makoi gi hakchang sing phibam sokna baral turel dagi phangkibani Thaudu adura chenaba boya haina sukhangnaba thangli yan mar kauba Assamgi Kasar Jilagi Moinathol Dingsot gahatagi myo asi NIA amachung Assam Police ki apunba kangbuna phakibani mahakpu machin hangbada mahak thaudok adugi damak lawtunaba amachung tamthiraba mihat adura chenabani haiba khangba ngamle NIA na case asigi matangda makhatana thijinbagi tabak chathari
Honglakliba aying asagi kalmayok na naba chinjak lam amasung isingda ahongba purakpa haiba hiramda ICAR Research Complex Manipur Center na chinduna nomag oiba kanane na bagi thorum amangasi lamphel pata leba ICAR ki complex da leba Loktak Farmers Training Hostel ki conference hall da pangthokli Jama Kuntamari Suba Indian Oil Duran Cup ki Group F ki Imphal ki match amadangasi Indian Navy football team amsung Royal Kashmir FC ga nungthil pung mari tapa matamda Imphal ki Kumalampak Main Stadium da sanarakani Atopa group digi match amada Diamond Harbour FC amasung BSF football team ngasi numidang pung tare tapa matamda Kolkata ki Vivekananda Yuba Bharti Kriranga Stadium da sanakani tabiri papawasi Akisbani Imphal dakini Lok Sabha ki nongju mipam adyaksha Om Bilana charangnaba marakta sabha ki mipam nungthil pung ani phawba yithokre ngasi mipam asigi question hour matamda birodi dol chingna Bihar Special Electoral Revision yauna atei tongan ba hiramda charangnaba thokpadagi sabha ki mipam nungthil pung ani phawba yithokibani Taranipan suba Lok Sabha ki mga suba session ngasi Ayush Chemical and Fertilizer Ngaksel Mapan Thorum Mantralay Hagshel amati Yaipa Yumbal Law and Justice Port Shipping and Waterways amadi Women and Child Development ki tongan pe hiramda khanana balep lampani Lok Sabha na Indian Port Bill 2015 The Merchant Shipping Bill 2013 amadi Goa Bidhan Sabha da Scheduled Tribe ki reservation ki matangda tongan pa bill puthokduna khanane nakani Rajya Sabha da su sapmanaba charangnaba phibam leibadagi numit tungba pung 12 phawba yithokhi Numit nini ki Jharkhand ki Khongchet Ladiba Rashtrapati Draupadi Murmu na ngasi Indian Institute of Technology, Indian School of Mile, IIT, IIM Dhanbad ki nipu mga suba convocation thoramda charuk yakani. Rashtrapati na Institute asida hangliba Atal Innovation Center da pangthokliba exhibition kiyangkani. Amishung Pradhan Mantri ki Principal Secretary PK Misra da Doctorate of Science ki degree piduna ikai kumnapa utkani. Tungda Rashtrapati na Institute asigi tongan pa degree program singda makok daraba mahiroi kunda sanagita kaman piduna pukning thogotkani ngasigi thorum asida institute asina sahi sama surukpa ka mari leinana postal stamp amaso miyamda khusinakani PM Kisan ki kunjuba installment ki lupa koti lising kun Changma Henbagi Senpam Lomi Koti Mapan Lak Kumputara Tahayang Pradhan Mantri Narendra Modi na Varanasi da yen thoklagani Pradhan Mantri ki Uttar Pradesh Khongchet manungda Sri Modi na lupa koti lising ani sanironggi tongan pa project kaya sanggagani kharagina urep uyung tamgani Nauna pakthokduna semgalaba Varanasi Vadoli lambi Sitauni School Tankesur lambi Hadarpur Saba Railway ki overbridge amasung Mogal Sarai Adelpura lambi Pradhan Mantri na sanggagadaba singgi manungda yauri Lagliba Swadinta Divas Kamari Lena na Pradhan Mantri Narendra Modi na pigadawriba bhasan da yahunningba wakhalonjik miyamna Maikop amasung Namo app ki khutangda pisilakpa yakani Miyam na makoi ki wakalon sing adu tha sigi taran thoi phawbagi manungda pisilakna bahairi India Meteorological Department hairi Manipur yauna Bharat ki awang nokpok lamdam sing Bihar Chhattisgarh Jharkhand Rajasthan Uttarakhand amasung Nongchu Bengal dangasi akanpa nongchugani Assam Meghalaya amasung Arunachal Pradesh ta ka hena kanpa nongchugani haina orange alert lokthokre aroibata maroiba pau mukhana Rajya ki Transport Vibhag na driving license, gari registration amasung atei tongan ba makhalgi service kunthra matoi ngasidagi hona digital ki khuthangda miyamda phanghanba huragani. Imphal East District Administration na lambi ki nagyata ain kaina sajilibasing taktokpa hukre. Lok Sabha ki mifam nungthil pung ani phawba yithokre. Rajya Sabha ki mifam numit tungba pung 12 phawba yithokhi. Amishung Rashtrapati Draupadi Murmu na ngasi Indian Institute of Technology, Indian School of Mines Dhanbad ki nipu mga suba convocation thoramda charuk yakani. Pauloi jare.